live ꯑꯃ ꯍꯧꯖꯔꯦ ꯑꯃꯨꯛ ꯂꯣꯏꯁꯜꯂꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯧꯅ ꯍꯧꯖꯩ Hi mayam pumnamak live ꯑꯃ ꯍꯧꯖꯔꯦ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯊꯥꯔ ꯂꯩꯔꯦ ꯅꯦꯠꯁꯨ ꯌꯥꯝ ꯌꯥꯎꯔꯤ गुलाबी सरर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 
Gulabi Salala. Honest Karni Naurem Lab Pithabi. Lab at the Pithabi hai mali ni mais. Talare hozi. Net loy bena mara moira ga lab ta cha buri du ko hozi. Lab ta taroy. Honest Karni. Ai ga lab si tat le hai na nok ne ba. Rồi bây giờ thì lab tat le rồi. Tha rồi sao? Dù nungay si tha giờ. Cái mà thêm 짜게 cái mà thêm nó sao được ni cầu rồi ni không muốn cầu ni năng bộ thôi tôi phải sau đi ra nơi đi cái đình giang cái sẽ thay ra honest girl thăm đi anh thăm mà rồi thăm được nga thong ba media hao ba cha dana thak dana mi ma cha di live video khơi đúng vậy cho nên là yani đi làm video khơi mà đi sao mà tao ăn đây video còn đang đi nó sẽ buồn đấy cái tôi u vậy natra honi se thazadi yaudra isa se khara thake adui sathabani satharo ai nhưng mà thì sathari phải dẫn là nga thong badegi maduregi đi sogri thong badegi đi maduregi nga mà tao ra cái chai hi sister ai là right now là hầu dịch nhau hầu sinh bir sang ngày nên san idit là kuira bay tungda mana hanga lab tha debo ko adai hojing ha ki ma da mudi thajara me du ko ne jada bana mara mare mu halaga thajara pani kuira bay tung kuina di tharo dre moirang them mario lai haw ni ne adu di haw kre dum haw na dum mayam cha san kre mayam cha kre khara bu hawadi ta chani karibu khalligaba Cecily akhoi Cecily thabak tawri se thaja nani ka tawri no good evening princess R2 man noxle how are you art part 2 yes part 2 lab aigidi moirang the mario magi nang gusto ako ay loy sa to Christian nungariye Darkula gaming chak charabo reina na chak sare Devita Panjaubam baby chak charabo chak sare Devita nang di chak charabo ai đi lại parambani chế tha pana live yengi
ꯅꯛꯅꯔꯒꯁꯨꯝ ꯎꯅꯔꯒꯁꯨꯝ ꯊꯃꯣꯏꯁꯤꯅ ꯄꯦꯟꯖꯕ ꯑꯗꯨ ꯅꯪꯅ ꯈꯪꯕꯤꯌꯨ. ꯗꯦꯕꯤꯇꯥ ꯉꯁꯥꯏ ꯀꯃꯥꯏ ꯇꯧꯔꯝꯒꯦ? ꯁꯤꯛꯀꯤ ꯐ꯭ꯔꯦꯟꯗꯨꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯀꯅꯥꯝ ꯂꯩꯇꯦ, ꯑꯩ ꯏꯊꯟꯗꯅꯤ. You have my like part 2. Ha ha ha. Thank you part 2 दसु like तौबीबगी. पुक्की थलहौद्रे. ओ पुक्की थलहौद्री मारी होजे काई थलेनी गए इंचारा करेंगे मोहती. नक्नरगसुम उनरगसुम थमोइसिना पेंजबदो नंग खंबियो पुक्किना खंजो नंगिनी थाजो. Always, every time, full support. Koigi kano maya brother mayang odoya kamde. Thank you. I hope one day you will make a move. I see in your videos you all very talented actress. Thank you. Tung kiroidro sister hai there. Tung kiroidro right now. Ma'am tumnarabro ay tumdiri. Rahida apikpi sak charabu iche sak sare. Sak sare hojik thing sak thokpa dudini. Oh, half support Ritik Khangembam. Ritik Khangembam, thank you. Matam chupada half support to bibagi. Ritik Khangembam stay dum half support to bibani hoiki tamakta. Madam haye babo. Thank you. Pumnamak thank you. Half wagera, full wagera. Hoiki thank you hai ready Lord. Full support. I didn't have idea. Raina kanwani. ꯃꯌꯥꯝꯅꯗꯤ ꯐꯣꯟ ꯁꯞꯄꯣꯔꯠ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯔꯤꯊꯤꯛ ꯈꯥꯡꯉꯦꯝꯕꯝꯅꯗꯤ ꯍꯥꯞ ꯈꯛ ꯇꯧꯕꯤꯌꯦ ꯃꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕꯕꯨ ꯂꯩꯒꯕ ꯍꯣꯅꯣꯝꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤ ꯑꯩꯉꯣꯟꯗ ꯃꯇꯝꯒꯤ ꯁꯥꯐꯨꯅ ꯍꯨꯝꯗꯨꯅ ꯄꯨꯈ꯭ꯔꯕꯣ ꯑꯩꯗꯤ ꯐꯣꯟ ꯁꯞꯄꯣꯔꯠꯅꯦ ꯁꯤꯁꯇꯔ ꯊꯦꯡꯛ ꯌꯨ ꯔꯩꯅꯥ ꯆꯥꯛ ꯆꯥꯔꯕꯣ Ritik Khangembamna Raina nang sak sarabo hangkre. Matamgi safuna chare sister. Ritik Khangembam this sister ron hai. Ai di khangi. Hey Prabhu. Hey Prabhu. Kari matau ribasibo. Pela mani half support to winya khoida. Hare Ram. Jetha jana Hare Ram torini. Hey Hari Nam. Hari Nam Hare Nam. Nam you often the day say ako'y live ni ako'y ngak kanan niya magitarom toast. Haibadi ako'y video ako'y subscribers say kamay na ako'y say subscribers ako'y 100k ako'y say haibadi matanda. Pagi tawin 100k po nagkanan 10k hanya pangkit. Zagada Premanandi. Kalude no mataring segini Paurakli ningude nangi kanano Kang halos inang segi kanano Naknaragasum Naragasum Tamasina panjabada Nandaran mo maite Moy anidi
Mawa Neikhaibi Neikhaibi ꯑꯁ ꯃꯤꯕꯨ ꯀꯔꯤꯅꯣꯅꯦ ꯀꯔꯤ ꯋꯥꯇꯥꯅꯣ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯌꯣ ꯌꯥꯝ ꯊꯨꯅ ꯌꯧꯕ ꯑꯣꯏꯖꯔꯣ 10K thank you ꯑꯣꯏꯖꯔꯒꯦ Ricky stop Gulabi sarara Sak sarabu sak sare sagol sem sanathoi sak sare nang sarabro nang khatanate mayam punamak sak sabirabro Masi live thì view đi này đi nghe mấy ta đi giảm được với chàng được mọi rằng thêm mà đi nọc sẽ lấy ha tập lấy thôi like xong tập lấy like tôi sẽ tôi ra nó vậy rồi nằm bi đồng live tôi nằm bi đồng ai cái channel ama lấy vấn đề support tàu video mày am rồi thì khai em bấm channel am lấy support tàu video ấy mày sister cái friend ama đi friend ama đồ lấy thế ai cái friend cái nào lấy thì ai thành thật nang 이탄들 아빠분세다 낭걸 탱내루바다 와한카야라 용라레 펜산 살기 소리 동마사이 사나토이 대삼가 이 삼가 그이나 삼가 예쁜 매긴 فذكر بما ننجي كريساجي ننسي كريساجي أس راجسور كو هايغدي يام نفشيدنا هايبا مالي Is sister say masin tizinare kaino ika jintiage I love you Zanu good night tata and say good night Nakna regasum Tamo sini penjaba Dene kan biu Ini kan jum Sistergi friend lady hari dudi lale aina ure sistergi friend do ubo dudi adudi isum video namin na bani friend na ti ay friend ka nam na ti ay ithandala ko punsida noy mayong gatheng na rupaday wahang kaya nahanta lechum silaga live tꯧꯔꯤꯗꯨꯗꯤ oh okay ꯑꯗꯨꯗꯤ live ngahak thaminnaramꯕꯅꯤ ꯑꯩꯒꯤ friend nate yare sister ay nate achumbani now help from kisan kay hainingino nang live sibo mayamna khanbado dum hainingi sanangsu fazai misangsu fazai yadi yadrehe ngaga phaba chatliduni oh adudi nga phaminabane friend nate sangai iditya karino sangai nen sanna karino haisibo ahingi chaklana nungsiba surda isai sakli aina kaina bai isai sakli hi hello Robinson Laimapok from Jethaza ID kangi ko friends sing do Jethaza hidokan mudu manjuri momodi kaino momodi kaino nahi meaning
tumningꯉꯕꯣꯏ tumningba tumningdaba anyway nathandra mani che hoi adwaida nong kanna taro tadi nong amta tadi sigani hello nupina yam thengna tumno he tumba tumdaba thengdaba ya pambai sak yam phazai Robinson sa gold stem ba haijanbiri adubu ai dum harausale Gulabi shararararararara Bari kami foto daga Sisayam cumi Kusina tro Mani kusi Pumna mo kusi Friend oiba yadro Yaye Robinson Layma pokpam Friend Pumna mo friend Aseng bani haraw ito Khangdreda aidi noin keno mayam sticker mayam kung oy sticker radio sticker gana aigi yana debo Hayinjang chage sister ayu kanyang chag Sogri thongba cha Baby kauba yadro aigi min Lingjen kowi Yam phazai say thank you everybody aku Rawan se yam tukachaiye kaino baby ka aina sida sing baby ha bibaton fuga bibaton no chen no kwasa video se mayo chen Ayan thakika Sumdrone sister hoi tomba thong nauzam fazabana loire Pajabana lore nangdi siban Tungiroi dro tungiroi bimon waheng bam tungiroi Ai tumja khiroi mayam Hostia Thank you Dance Organ Naiko thank you Kadayadagino ay hayaldagini Hayal kanbro yam samyam phazai thank you Ai phazadra maksu san pokti phazalagi Prank video anauba lay bro Prank gi thagawada lay video thagatagan video yam akhoi gi video de mina pag MV jeba Kai maten chage
ꯈꯥꯡꯉꯝꯕꯝ 이붕 ꯈꯣꯏꯕꯔꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯦ ꯉꯥ ꯊꯣꯡꯕꯅꯦ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯀꯩꯗꯧꯔꯤꯅꯣ ꯂꯥꯊꯥꯔꯤ ꯅꯛꯅꯔꯒꯁꯨ ꯎꯅꯔꯒꯁꯨ ꯊꯃꯣꯏꯁꯤꯅ ꯄꯦꯟꯖꯕ ꯁꯝꯁꯦ ꯅꯣꯡꯒꯩ ꯁꯦꯝꯗꯣꯛꯀꯦ ꯉꯁꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯇꯕꯅꯤ ꯁꯤꯁꯇꯔꯁꯦ ꯐꯨꯠꯕꯣꯜ ꯄꯥꯝꯕ꯭ꯔꯣꯅꯦ ꯄꯥꯝꯃꯦ ꯐꯨꯠꯕꯣꯜꯁꯦ ꯑꯗꯨ ꯐꯨꯠꯕꯣꯜꯁꯤ ꯌꯦꯡꯗꯤ ꯈꯣꯡꯊꯥꯟꯗꯣ ꯌꯥꯝ ꯈꯣꯟꯖꯦꯜꯗꯣ ꯌꯥꯝ ꯐꯖꯩ ꯇꯣꯝꯕ ꯊꯧꯅꯕꯅ ꯊꯦꯡꯀ꯭ꯌꯨ ꯈꯣꯟꯖꯦꯜ ꯐꯖꯩ ꯊꯪꯉꯣꯏ ꯆꯥꯕꯩ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯀꯩ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯅꯣ ꯑꯣ ꯉꯁꯤ ꯃꯦꯠꯁ ꯂꯩꯌꯦ ꯌꯥꯔꯗꯤ ꯌꯦꯡꯉꯣ ꯁꯤꯁꯇꯔ ꯍꯣꯏ ꯌꯦꯡꯒꯦ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯌꯦꯡꯒꯦ ꯂꯥꯏꯚ ꯌꯦꯡꯒꯦ ꯉꯁꯤ ꯕꯣꯜ ꯌꯦꯡꯒꯦ ꯉꯁꯤꯗꯤ ꯄꯨꯡ ꯀꯌꯥꯗꯤ ꯂꯩꯒꯦ ꯑꯩ ꯌꯦꯡꯅꯕ ꯉꯥꯏꯔꯦ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯔ ꯑꯗꯨꯝ ꯇꯥꯝ ꯍꯧꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯥꯡꯇꯛꯅ ꯍꯦꯟꯖꯨꯅꯍꯥꯒꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯊꯣꯛꯂꯛꯂꯦ ꯍꯦꯟꯖꯨ ꯅꯍꯥꯗꯣ ꯊꯦꯡꯅꯔꯔꯦ ꯃꯁꯥꯅꯧ ꯂꯥꯏꯔꯣ ꯂꯝꯕꯤꯗ ꯆꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠꯇ ꯈꯣꯡꯗꯣꯏꯕꯤꯔꯛꯂꯣ ꯏꯁꯥꯕꯤ ꯀ꯭ꯌꯨꯠ ꯑꯝꯇ ꯁꯥꯔꯛꯑꯣ ꯑꯩ ꯍꯩꯇꯦ ꯑꯗꯨꯃꯥꯏꯅ ꯍꯩꯇꯦ ꯍꯥ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯩꯗꯧꯔꯕ ꯈꯧꯔꯤꯗꯒꯤ ꯃꯌꯥꯝ ꯁꯤꯒꯤ ꯁꯝ ꯈꯨꯊꯗꯅꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯦ ꯍꯦꯟꯖꯨꯟ ꯍꯦꯟꯖꯤꯟ ꯍꯥꯏꯁꯦ ꯆꯠꯈ꯭ꯔꯦ ꯐꯨꯠꯕꯣꯜꯗ ꯀꯅꯥ ꯄꯥꯝꯒꯦ ꯔꯣꯅꯥꯜꯗꯣ ꯑꯣꯔ ꯃꯦꯁꯤ ꯑꯀꯥꯕꯗꯣ ꯑꯩ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯊꯣꯔꯛꯂꯦ ꯍꯦꯟꯖꯨ ꯅꯍꯥꯗꯣ ꯊꯦꯡꯅꯔꯔꯦ ꯃꯁꯥꯅꯧ ꯂꯥꯏꯔꯨ ꯂꯦꯝꯕꯤꯒ ꯆꯥꯕꯤ 이붕ꯉꯣ ꯅꯨꯡꯁꯤꯕ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠꯇ ꯃꯤꯠꯇ ꯑꯝꯇ ꯇꯧꯔꯛꯑꯣ ꯃꯤꯠꯇ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯍꯟꯗꯛ ꯕꯣꯜ ꯀꯥꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯑꯄꯥꯝꯕꯅꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯁꯤꯅꯤ ꯕꯣꯠ ꯇꯧꯁꯦ ꯕꯣꯠ ꯇꯧꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯀꯩꯅꯣꯗꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯕꯣꯠꯇ ꯑꯩ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯀꯩ ꯍꯥꯟꯖꯤꯟꯗꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯧꯕꯤꯒꯅꯨ Hi guys, welcome back to another live. Kana Messi or Ronaldo pamge haibirao. Tumdribo tumdri hawbizam Messi hai malini riti khangem bamjire hek hairako wasima.
Which language you're speaking? Manipur language you're speaking? Messi, good night, Neikhaibi. Good night, Ritik Kangempam, Lingjen Nangi, FB, AB, Ekon Pira Hai Se, Manandi Kuireko. Ay, ganun ba? Sige, kayo siya. ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯅꯩꯈꯥꯏꯕꯤ ꯇꯤꯝ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯒꯤꯅꯦ ꯀꯩꯅꯣ ꯂꯩꯕꯅꯦꯕꯀꯣ ꯐꯦꯁꯕꯨꯛ ꯄꯦꯖ ꯂꯩꯕꯅꯦꯕ ꯑꯗꯨꯗꯕꯨ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯣ ꯑꯩꯅ ꯑꯗꯨꯝ ꯄꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯀꯨꯞꯄ ꯃꯔꯣꯟ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯑꯣꯏꯔꯒꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯉꯁꯤ ꯑꯣꯐ ꯉꯁꯥꯏ ꯑꯣꯐ ꯆꯠꯂꯨꯔꯒ ꯍꯣꯏ ꯉꯁꯥꯏ ꯀꯩꯅꯣ ꯂꯥꯏꯞꯇꯣ ꯇꯣꯛꯆꯔꯨꯕ ꯑꯩꯅ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯖꯔꯛꯄ ꯉꯁꯥꯏꯗꯣ ꯑꯩꯗꯣ ꯅꯦꯠꯇꯣ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯏꯅꯤ ꯅꯦꯠꯇꯣ ꯂꯣꯏꯊꯣꯛꯈꯤꯕ ꯂꯤꯡꯖꯦꯜ ꯅꯪ ꯀꯦꯖꯤ ꯀꯌꯥ ꯂꯨꯝꯒꯤ ꯑꯩꯒꯤꯗꯣ ꯑꯩ ꯀꯌꯥ ꯂꯨꯝꯗꯣꯏ ꯃꯥꯟꯒꯦ ꯑꯩꯅ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯦ Q&Aꯒꯤ ꯚꯤꯗꯤꯑꯣ ꯑꯃꯇ ꯁꯦꯝꯒꯦ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩꯅ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤꯅꯦ ꯈꯪꯉꯕ꯭ꯔꯥ ꯑꯩꯁꯦ Q&A ꯁꯦꯝꯕꯁꯦ ꯁꯦꯝꯗ꯭ꯔꯁꯨ ꯌꯥꯔꯦꯕ ꯑꯗꯨꯗꯤ ꯑꯩ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ ꯑꯗꯨꯅꯅꯦ ꯋꯥꯔꯧꯕꯤꯒꯅꯣ ꯑꯩꯗꯣ ꯁꯨꯝ 50 ꯌꯧꯗꯦ ꯆꯨꯝꯗꯣꯏꯅꯦ ꯅꯪꯒꯤꯗꯣ ꯅꯩꯈꯥꯏꯔꯦ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜꯅ ꯊꯥꯖꯔꯤꯁꯤꯅ ꯆꯦ ꯊꯥꯖꯧ ꯅꯩꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯏꯊꯟꯗ ꯉꯥꯏ 55 kg 55 ꯌꯧꯗꯦ ꯀꯔꯥꯏꯗꯤ 55 ꯌꯥꯝ ꯂꯨꯝꯃꯜꯂꯤ ꯍꯥꯏ ꯑꯍꯩꯕꯝ ꯕꯤꯖꯦꯟꯇꯤ ꯗꯦꯕꯤ ꯍꯜꯂꯣ ꯅꯪꯅ ꯌꯥꯔꯁꯨ ꯀꯣꯏꯔꯦ ꯌꯥꯗ꯭ꯔꯁꯨ ꯀꯣꯏꯔꯦ ꯀꯣꯏꯒꯗꯕꯅꯤ ꯂꯥꯏꯐꯇ ꯑꯗꯨꯝ ꯊꯦꯡꯅꯕꯅꯤ ꯑꯁꯦꯡꯕꯩ Q&A ꯚꯤꯗꯤꯑꯣ ꯇꯧꯔꯛꯑꯣ ꯇꯧꯔꯛꯈꯤꯁꯦ ꯊꯥꯗ ꯁꯨꯝ ꯁꯣꯏꯅ ꯇꯧꯔꯒꯅꯤ ꯀꯩꯅꯣ 10K ꯅꯠꯇꯦ ꯈꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯤꯇꯪ ꯌꯥꯝꯈꯤꯖꯅꯨ 7K ꯌꯧꯔꯀꯥꯟꯗ ꯇꯧꯔꯛꯀꯦ ꯋꯥꯡꯕ ꯀꯌꯥ ꯋꯥꯡꯒꯦ ꯋꯥꯡꯕ ꯑꯗꯨꯁꯨ Q&Aꯗ ꯁꯦꯝꯖꯔꯛꯑꯒꯦ ꯔꯣꯕꯤꯟꯁꯟ ꯂꯩꯃꯄꯣꯛꯐꯝ ꯂꯤꯡꯖꯦꯟ ꯍꯥꯏꯠꯇꯨꯁꯨ Q&Aꯗ ꯂꯣꯏ ꯁꯦꯝꯖꯔꯛꯑꯒꯦ 5.3 inchi wangro isa haijelle yaudeeda adu hele yam wange aidi kayinone he hero wang magi keno love you ngakta ngari ne kami ko ngori ngari kami ithandala punsida nanga thengarubuvara wahakayara yomlari ikaibana nanga yadena oh ini yadena 5.4 adusu ayu hele idi yam wange thajadabra thajadra noma koiromda ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯋꯥꯡꯕꯒꯤ ꯍꯥꯏꯠꯇꯨ ꯎꯔꯒ miss you love you ꯀꯣꯛ ꯉꯥꯎꯔꯦ ꯍꯦꯔꯣ ꯋꯥꯡꯅ ꯇꯧꯔꯛꯏꯁꯦ ꯍꯦꯔꯣ ꯋꯥꯡꯅ ꯇꯨꯅ ꯐꯨꯖꯔꯛꯆꯅꯤ ꯑꯁꯦꯡꯕꯅ ꯇꯨꯅ ꯐꯨꯖꯔꯛꯆꯅꯤ ꯅꯣ ꯍꯦꯔꯣꯏꯟꯗ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯦꯜꯂꯦ ꯍꯦꯜꯂꯦ ꯑꯩꯗꯤ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯨꯏ ꯑꯩ ꯃꯄꯥꯟ ꯊꯣꯛꯇꯦ ꯑꯩ ꯋꯥꯡꯃꯟꯗꯅ ꯌꯥꯝ ꯋꯥꯡꯕꯅꯤꯅꯅꯦ ꯁꯨꯝ ꯃꯤꯅ ꯅꯣꯛꯅꯩꯌꯦꯕꯀꯣ ꯑꯩꯗꯣ ꯋꯥꯡ ꯃꯄꯥꯟ ꯊꯣꯛꯄꯗ ꯑꯗꯨꯏ ꯊꯣꯛꯇꯕ ꯔꯣꯕꯤꯟꯁꯟ ꯂꯩꯃꯄꯣꯛꯄꯝ ꯂꯤꯡꯖꯦꯟ ꯅꯪ ꯑꯝꯇ ꯀꯞꯄꯣ ꯂꯥꯏꯐ ꯁꯤꯗ ꯃꯌꯥꯝꯒꯤ ꯑꯩ ꯀꯞ ꯍꯩꯇꯦꯗ
ꯏꯀꯥꯏꯔꯦ ꯑꯗꯨꯗꯤ ꯂꯥꯛꯄ ꯑꯣ ꯂꯥꯛꯄ ꯏꯀꯥꯏꯔꯦ ꯏꯀꯥꯏꯕꯝ ꯊꯣꯛꯑꯦ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯏꯀꯥꯏꯕꯅꯤꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯔꯣꯏ ꯍꯥꯏ ꯄ꯭ꯔꯤꯌꯥ ꯁꯂꯥꯝ ꯍꯦꯜꯂꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯦꯝ ꯍꯥꯏꯗꯤ ꯂꯥꯏꯁ꯭ꯔꯝꯁꯤꯡ ꯀꯩꯅꯣꯅꯦ ꯑꯩ ꯍꯌꯦꯜꯗꯒꯤ ꯈꯪꯗ꯭ꯔꯒꯅ ꯈꯪꯗꯦ ꯍꯌꯦꯜ ꯍꯥꯏꯕꯁꯦ ꯈꯪꯕꯤꯔꯒꯗꯤ ꯊꯥꯒꯠꯆꯔꯤ ꯅꯣꯡ ꯇꯥꯔꯛꯑꯦ ꯃꯌꯥꯝ ꯅꯣꯡ ꯇꯥꯕ꯭ꯔꯣ ꯍꯣꯏ ꯅꯣꯡ ꯇꯥꯔꯦ ꯍꯌꯦꯜ ꯍꯥꯏꯗꯤ ꯍꯌꯦꯜ ꯀꯥꯏꯗ ꯂꯩꯒꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯗꯒꯤ ꯑꯗꯨꯗꯣ ꯏꯅꯛ ꯅꯛꯅꯔꯦ ꯑꯗꯨ ꯈꯤꯇꯪ ꯍꯥꯏꯊꯔꯛꯑꯒ ꯀꯔꯤ ꯗꯤꯁꯇ꯭ꯔꯤꯛꯅꯣ ꯏꯝꯐꯥꯜ ꯋꯦꯁ ꯃꯌꯥꯡ ꯏꯝꯐꯥꯜ ꯈꯪꯉꯒꯗꯤ ꯑꯗꯨꯗꯩ ꯈꯤꯇꯪ ꯍꯥꯏꯊꯔ ꯑꯗꯨꯝ ꯅꯛꯅꯔꯦ Reina, hi, Tori. Hello. Hello, everyone. Excellent. Kay hotnarige ay dum like tamni. Tupa kasi thoi ko hotnade. Jack sare. Ang thiang ang minay dun ta sa laba. Adu diwari nila. Kay man. Isay mazam da. Kay isa sa wano. Nang bukay din ay hayal dagine hayal kandraga mayang imfaga yang nagnaray ko ito kay mathel no nga thongba sogi thongba kay kanyang sare da kay natik kay natik kay natik ay say do không game say do yung mala không gì đi say do hi baby đâu do Lucina sumlangi Lehiuge thorangniba Lucina sumlangi Meeting the home the Where is Honey? No. Nơi party cái đầu khởi ghế khởi party em tới cái thằng đấy nè. Ai không đô cái nào đó nhớ. Muhammad Furbaz Khan. Honey. No, I don't know Honey. Nice, thank you. Hello. Perfect. You from where? I am from Manipur. Adu nati. I không đi cái gì nữa. Ai có ngờ. Lakshmi Bazaar Adaidaro Lakshmi Bazaar natiye Lakshmi Bazaar rom da nate ba som na kalom side rom da ne la ga hai ba myang Imphal dagi okay Muhammad Kubar Khan aina halen aina khangne ne khangamoy ba kanano ai khangde khangam already ai noina de sa ubay ne bo ko ai no sa da ba ni khangam ni lo ai khangam ni aina ai mi yang khangan ba ꯑꯗꯨꯗꯤ ꯍꯌꯦꯡ ꯁꯛꯇ ꯌꯥꯔꯣꯏ ꯀꯩꯁꯨꯅ ꯑꯩ ꯀꯩꯅꯣꯗ ꯌꯨꯇ꯭ꯌꯨꯕꯇ ꯆꯤꯡꯉꯒ ꯏꯁꯩ ꯐꯥꯔꯅꯕ ꯑꯩ ꯇꯧꯔꯝꯃꯤ ꯏꯁꯩ ꯑꯣꯏꯅ ꯄꯥꯔꯒꯦ ꯍꯧꯖꯤꯛ
sister นองตาบนองตายคนนูเกยนะตินะคนนูเกยนะติเอาเลยนี่จ้ะไอ้ดีคันเดคันเดไอ้ดีคันเดคันเดSay you hello เฮ้ยช่วยหน่อยดิพอไอ้อยากจะมาทำแต่ไอ้ใช่วันยังไงไม่เอามาฟังนะเมนนักสกุลเสียงเฮลให้สติกอะไรเด็กไอ้ที่อันตรตาดีมาอย่างนี้ฟังเอาดุมหลับเลยแม่งฟังก็นั่งเลยให้อะไรอยู่จู่ว่าดิคังบีบเราจู่ว่าก็ดุมีนักนั่งอะไรอยู่จู่ว่าก็how we some that jelly ฟังเดือบระนังดูคนนี้คนครั้งเดียวไอ้ไม่ทำอะไรยังไงเดี๋ยวให้เงินสิครั้งเดียวไลฟ์สตรีมสิ่งจำดูดีในเรื่องวันไหนละบ้างคนนู้นก็ดีฉันชอบเกย์เล็กดูแบบฉันชอบเกย์aja tinggi jika batang benda musibah dari tiada riba oi nak cuba nangi nak turuna hena hena nungsi hena hena nungsi Pulogi mangandagi hajarumantaba Nana upani aina uhini Hajarunang jaba Nungin natai kaba Tabang mangando Ayam batarani น้องจะสุ่มๆไปเห็นกันเลยอีใช่ยีตาเลยไอ้ใช่ตัวเลยน้องยามตาเลยน้องเนี่ยใช่สักประมาณโยงเนี่ยใช่สักประมาณเลยมาในโยงเนี่ยใช่ใช่ไอ้โยงเนี่ยRezeki Iran masaukaram na sanjipuragani amuta haibira o adom di mot Rezeki Iran se haidi Iran horiba mayam Iran hana hobiraqliba akhoi Laidana mamipu paningge moina ingna chikna laikhiba amadi santi purakpa haibase mayam pumnamaki apambani ai santi purakpa pami aduna irang tawbiba mayamna santi da lainaba hotnaminase haina hainingni yai khombu moirang temche hao Meha chago sem o chua hayal duro adudi khangine mane aduni adudagine ai khara refresh tawradi yarakani practice taw hoi practice taw baby priyasalam how baby kai taw baby kina te du beta how ito khunju lage koi mo ni koi mo quang jing de koi mo ni koi mo lai bang
sister, sister siya. Isay ꯁꯛꯁꯤꯒꯤ ꯈꯣꯏꯃꯨꯗꯤ ꯌꯥꯎꯕ ꯏꯁꯩꯗꯣ ꯍꯣꯠꯅꯕ ꯑꯗꯨꯅꯦ ꯈꯣꯏꯃꯨꯒꯤ ꯏꯁꯩꯗꯣ ꯈꯣꯏꯃꯨ ꯌꯥꯎꯕ ꯏꯁꯩ ꯌꯥꯝ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯀꯣꯛꯁꯤ ꯉꯥꯎꯔꯦꯕ ꯏꯁꯩꯗꯨꯗꯤ ꯅꯩꯀꯣ 이세이 ꯑꯗꯨꯕꯨ ꯃꯌꯦꯛꯅ ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯑꯩꯅ ꯁꯤꯖꯕꯗꯤ ꯍꯩꯇꯕꯅꯤꯅ ꯑꯃꯨꯛꯀꯁꯨ ꯂꯥꯏꯚ ꯊꯥꯔꯦ ꯅꯦꯠ ꯌꯥꯔ ꯅꯦꯠ ꯌꯥꯎꯕ ꯌꯥꯎꯔ ꯅꯦꯠ ꯌꯥꯎꯔ ꯅꯦꯠ ꯁꯨꯡꯂꯣꯏ ꯂꯣꯏꯔꯔꯣꯏ ꯈꯥꯡꯉꯦꯝꯕꯝ ꯃꯤꯈꯨ ꯁꯤꯁꯦ ꯕꯨꯁꯇꯔ ꯑꯝꯇ ꯀꯥꯞꯄꯛꯑꯣ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯌꯦꯡꯕꯗ ꯂꯣꯏꯔꯦ ꯀꯔꯤ ꯑꯩꯒꯤ ꯕꯨꯁꯇꯔꯕꯨ ꯀꯥꯞꯅꯕꯅꯦ ꯄꯩꯁꯥ ꯂꯩꯇꯦ ꯑꯁꯦꯡꯕꯅꯦ ꯑꯩ ꯕꯨꯁꯇꯔꯕꯨ ꯀꯥꯞ ꯑꯩꯒꯤꯕꯨ ꯀꯥꯞꯅꯦ ꯑꯩꯁꯦ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯂꯒꯅꯦ ꯕꯨꯁꯇꯔ ꯍꯥꯞꯄꯒꯅꯦ ꯂꯥꯏꯚ ꯊꯥꯔꯤꯅꯤ ꯋꯥꯔꯧꯕꯤꯒ ꯃꯩꯒ ꯍꯧꯖꯤꯜꯂꯦ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ ꯍꯧꯔꯛꯀꯅꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯅꯤꯡꯊꯧꯖꯝ hello sister hi ꯅꯤꯡꯊꯧꯖꯝ ꯍꯥꯎꯕꯤꯖꯝ ꯑꯍꯝ ꯇꯧꯔꯒ ꯑꯃꯨꯛ ꯆꯒꯂꯛꯑꯣ ꯈꯣꯟꯖꯦꯜ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯅ ꯁꯣꯔ ꯍꯣꯜꯂꯣ ꯑꯩ ꯏꯁꯩ ꯁꯛꯄ ꯍꯩꯇꯤ ꯇꯁꯦꯡꯅ ꯌꯥꯔꯗꯤ ꯁꯤꯁꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯔꯣꯍꯤꯠ ꯃꯩꯇꯩ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯍꯖꯤꯌꯥꯔ ꯆꯠꯄ ꯍꯖꯤꯌꯥꯔ ꯆꯠꯄ ꯌꯦꯟꯁꯥꯡꯗꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯍꯥꯎ happy international dance day गी dance ꯑꯗꯨ ꯃꯩ ꯇꯥꯏꯍꯦ thank you ꯇꯣꯝꯊꯤꯟꯒꯦꯝ 이전 이랭범 이짠디 밍ꯀꯔꯤ ꯀꯧꯕꯒꯦ ꯑꯩ ꯃꯤꯡ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯂꯥꯏꯁ꯭ꯔꯝ ꯁꯤꯡ ꯑꯗꯣꯝ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯩ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯍꯧꯏꯖꯝ ꯖꯦꯇꯤ ꯍꯥꯏꯔꯁꯨ ꯌꯥꯏ ꯑꯣꯀꯦ ꯍꯥꯏꯔꯛꯑꯒꯦ ꯑꯣ ꯅꯒꯨꯟ ꯌꯦꯡꯕꯅꯦꯗ ꯑꯩ ꯖꯤꯄꯦꯗꯒꯤ ꯀꯥꯞꯄꯛꯎꯔꯣ ꯌꯥꯔꯦ ꯀꯥꯞꯄꯤꯔꯅꯨ ꯑꯩ ꯃꯤꯒꯤ ꯃꯔꯟꯁꯨ ꯄꯥꯟꯖꯗꯦ ꯑꯩꯒꯤ ꯏꯔꯟꯁꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯄꯥꯝꯗꯦ ꯑꯩ ꯀꯔꯤꯝ ꯄꯥꯝꯗꯦ ꯑꯩ ꯏꯁꯥꯒꯤ ꯂꯩꯅꯖꯕ ꯌꯨꯇꯨꯕꯇꯒꯤ ꯇꯥꯜꯂꯣ ꯄꯩꯁꯥꯗꯨ ꯇꯧꯍꯧꯔꯣ ꯌꯨꯇꯨꯕꯇꯒꯤ ꯇꯥꯜꯂꯣ ꯄꯩꯁꯥꯗꯣ ꯌꯨꯇꯨꯕꯇꯒꯤ ꯄꯩꯁꯥ ꯇꯥꯜꯂꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯝꯇ ꯇꯥꯜꯂꯣ ꯌꯨꯇꯨꯕꯇꯒꯤ ꯇꯥꯜꯂ ꯌꯦꯡꯉꯣ ꯑꯗꯨꯗꯨꯒ ꯍꯥꯏꯔꯛꯑꯣ ꯅꯤꯡꯊꯧꯖꯝ ꯁꯤꯁꯇꯔꯅ ꯍꯟꯗꯛ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯗꯣ ꯑꯁꯤꯗ ꯃꯥꯟꯅꯕ ꯃꯤ ꯂꯩꯌꯦ ꯁꯤꯗ ꯃꯥꯟꯅꯕ ꯃꯤ ꯂꯩꯌꯦ ꯃꯥꯟꯅꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯕ ꯌꯥꯎꯔꯝꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯕꯗꯒꯤ ꯅꯝꯃꯛꯏ ꯌꯥꯝ ꯄꯣꯠ ꯌꯦꯡꯉꯦ ꯑꯩꯗꯤ ꯁꯤꯁ ꯔꯩꯅꯥꯟ ꯁꯟ ꯏꯔꯦꯡꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯩꯅꯣ ꯉꯥ ꯊꯣꯡꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯝꯊꯣꯡ ꯏꯔꯣꯟꯕ ꯉꯥ ꯇꯥꯎꯕ ꯌꯦꯟ ꯊꯣꯡꯕ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯁꯔꯥꯡꯊꯦꯝ ꯑꯩ ꯃꯤꯡ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯑꯩ ꯕꯦꯇ꯭ꯔꯤ 19ꯇꯪ ꯉꯥꯏꯔꯦꯗ ꯑꯣ ꯄꯣꯊꯥꯔꯣ ꯑꯗꯨꯗꯤ ꯃꯩ ꯉꯥꯏꯍꯥꯛ ꯆꯥꯔꯖ ꯇꯧꯁꯜꯂꯣ ꯈꯥꯡꯉꯦꯝꯕꯝ ꯃꯤꯈꯨ ꯃꯊꯦꯜ ꯌꯥꯝ ꯌꯥꯝꯃꯦ ꯃꯊꯦꯜ ꯌꯥꯝ ꯌꯥꯝꯃꯦ ꯇꯤꯟ ꯀꯣꯡꯒꯣꯟꯒꯥꯏ ꯅꯣꯏ ꯀꯃꯦꯟ ꯄꯥꯕ ꯀꯣꯡꯒꯣꯟ ꯕꯤꯔꯕꯤꯀꯥ ꯁꯤꯗꯣꯏ ꯂꯥꯁꯇ ꯅꯣꯏ ꯃꯌꯥꯝ ꯌꯦꯡ ꯂꯩꯍꯧꯅꯤꯅꯦ ꯀꯔꯤ ꯇꯧꯔꯝꯅꯣꯅ ꯀꯩꯝꯇ ꯑꯗꯨꯝ ꯀꯃꯦꯟꯗ ꯅꯣꯏ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯂꯩꯍꯧꯅꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯍꯩꯌꯦꯜꯗꯒꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯍꯧꯔꯁꯦ ꯑꯗꯨꯗꯤ ꯑꯩ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯗꯦ ꯋꯥꯔꯧꯕꯤꯒꯅꯨ ꯕꯥꯏ ꯁꯤꯁꯇꯔ ꯒꯨꯗ ꯅꯥꯏꯠ ꯔꯩꯅꯥ
ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯗꯤ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯅꯤꯕ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯂꯥꯏꯁ꯭ꯔꯝꯁꯤꯡ ꯁꯝꯗꯣ ꯐꯤꯠ ꯀꯌꯥꯃꯨꯛ ꯑꯣꯏꯒꯦ ꯐꯤꯠ ꯑꯩ ꯑꯣꯜꯂꯒ ꯍꯥꯏꯔꯛꯑꯒꯦ ꯐ꯭ꯔꯤ ꯁꯥꯟꯅꯗ꯭ꯔꯣ ꯐ꯭ꯔꯤ ꯐꯥꯌꯔ ꯁꯥꯟꯅꯗꯦ ꯑꯩ ꯀꯔꯤꯝ ꯁꯥꯟꯅꯗꯦ ꯒꯦꯝꯒꯤ ꯊꯕꯛ ꯍꯥꯏꯕꯁꯦ ꯑꯝꯇ ꯁꯥꯟꯅꯗꯦ ꯍꯥꯎꯕꯤꯖꯝ ꯑꯩꯒ ꯁꯥꯟꯅꯁꯤꯔꯣ ꯔꯩꯅꯥꯒ ꯁꯥꯟꯅꯔꯣ ꯕꯦꯇ꯭ꯔꯤ 19 ꯌꯥꯎꯕ ꯔꯩꯅꯥ ꯑꯗꯨꯗꯤ ꯍꯥꯏꯕꯅꯤꯗ ꯅꯤꯡꯊꯧꯖꯝ ꯁꯤꯁꯇꯔ ꯑꯗꯨꯒꯤ ꯐꯨꯔꯤꯠꯇꯣ ꯁꯤꯁꯇꯔꯗ ꯄꯛꯆꯩꯌꯦ ꯑꯩ ꯍꯌꯦꯡ ꯁꯤ ꯑꯗꯨꯝ ꯂꯤꯠꯂ ꯊꯥꯔꯛꯑꯒꯦ ꯑꯦꯝ ꯑꯥꯏ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯁꯤ ꯅꯪꯅ ꯐꯖꯩ ꯕꯣꯟ ꯌꯦꯡꯗ꯭ꯔꯣ ꯑꯩ ꯕꯣꯟ ꯌꯦꯡꯗꯦ ꯆꯔꯥꯡꯐꯦꯟ ꯀꯃꯟ ꯈꯨꯂꯥꯛꯐꯝ ꯀꯩ ꯆꯥꯒꯦ ꯁꯤꯁꯇꯔ ꯑꯩ ꯀꯩꯅꯣ ꯆꯥꯛ ꯆꯥꯏ ꯍꯥꯎꯕꯤꯖꯝ ꯅꯪꯒꯤ ꯑꯦꯝ ꯑꯥꯏꯒꯤ ꯑꯥꯏꯗꯤ ꯄꯤꯔꯛꯑꯣ ꯔꯩꯅꯥ ꯍꯥꯎꯕꯤꯖꯝ ꯒꯦꯝ ꯁꯥꯟꯅꯔꯣ ꯑꯥꯏꯗꯤ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯅꯕꯥꯅꯤ ꯄꯤꯅꯔꯒ ꯁꯥꯟꯅꯔꯣ ꯐꯖꯅ ꯀꯣꯅꯤꯁꯇꯔꯅꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯈꯨꯔꯨꯝꯖꯔꯤꯗꯣ ꯍꯣꯏ ꯅꯪꯅ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯈꯣꯡꯒꯣꯏꯅ ꯈꯜꯂꯛꯀꯅꯣ ꯂꯥꯏꯚ ꯊꯥꯖꯤꯜꯂꯛꯑꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯀꯃꯥꯏꯅ ꯍꯥ ꯅꯣꯛꯁꯤꯟꯅꯔꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩ ꯍꯌꯦꯜꯗꯒꯤ ꯏꯁꯩ ꯑꯃ ꯁꯛꯑꯒꯦ ꯍꯣꯅꯤꯁꯀꯔꯅꯤꯅ ꯈꯜꯂꯛꯄ ꯏꯁꯩꯅꯦ ꯈꯨꯔꯨꯝꯖꯔꯤ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨ ꯁꯣꯅꯥꯄꯨꯡ ꯈꯣꯡꯒꯣꯏꯅꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯏꯁꯩ ꯁꯛꯏꯁꯤꯗꯤ ꯏꯁꯩ ꯇꯥꯎ ꯀꯃꯦꯟꯗ ꯑꯣꯏꯕ ꯋꯥ ꯍꯥꯏꯕꯤꯒꯅꯨ ꯀꯃꯦꯟꯗ ꯑꯣꯠ ꯑꯣꯏꯕ ꯋꯥ ꯍꯥꯏꯕꯤꯔꯛꯀꯅꯨ ꯃꯁꯤꯃꯇꯪ ꯑꯩꯁꯨ ꯃꯔꯛ ꯊꯠꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯎꯕꯤꯖꯝ ꯑꯩ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯍꯌꯦꯡ ꯁꯥꯟꯅꯔꯁꯦ ꯔꯩꯅꯥꯟ ꯍꯌꯦꯡ ꯔꯩꯅꯥꯟ ꯍꯌꯦꯡ ꯁꯥꯟꯅꯔꯗꯤ ꯍꯥꯎꯕꯤꯖꯝ ꯒꯦꯝ ꯈꯨꯔꯨꯝꯖꯔꯤ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨ ꯁꯣꯅꯥꯄꯨꯡ ꯃꯌꯥꯏꯗ ꯉꯥꯟꯊꯣꯏꯕꯤꯔꯤꯕ ꯈꯨꯔꯨꯝꯖꯔꯤ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨ ꯌꯥꯝ ꯐꯖꯩ ꯀꯥꯏ ꯍꯥꯏꯖꯜꯂꯛꯑꯦꯅꯦ ꯁꯤꯁꯇꯔ ꯅꯪ ꯂꯥꯏꯚ ꯇꯧꯕꯤꯈꯣ ꯕꯥꯏ ꯅꯇꯤꯛꯄꯨ ꯍꯥꯏꯖꯒꯦ ꯌꯥꯏ ꯆꯦ ꯂꯤꯡꯖꯦꯟꯅ ꯂꯥꯏꯚ ꯊꯥ ꯂꯥꯏꯚ ꯊꯥꯈꯩ ꯊꯦꯡꯅꯕ ꯑꯣꯏꯔꯁꯦ ꯍꯣꯏ ꯒꯦꯝ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗꯣ ꯕꯦꯇ꯭ꯔꯤ ꯂꯣꯏꯅ ꯌꯥꯎꯅꯈꯤꯗ꯭ꯔꯦ ꯌꯥꯎꯅꯈꯤꯗ꯭ꯔꯦ ꯂꯥꯏꯁ꯭ꯔꯝꯁꯤꯡ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯁꯥꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯁꯥꯎꯗꯦ ꯂꯥꯟꯕ ꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯊꯥꯔꯤꯈꯩ ꯊꯥꯔꯤꯈꯩ ꯊꯦꯡꯅꯕ ꯑꯣꯏꯔꯁꯅꯨ ꯑꯝꯇ ꯅꯨꯡꯁꯤꯅ ꯅꯣꯛꯂꯛꯑꯣꯅꯦ ꯅꯨꯡꯁꯤꯅ ꯅꯣꯛꯄ ꯍꯩꯇꯦ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯅꯣꯛꯄ ꯍꯩ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯍꯦꯜꯂꯣ ꯗꯤꯌꯔ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯥꯅꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯇꯤꯛꯄꯨ ꯍꯥꯏꯖꯒꯦ ꯅꯌꯥꯏꯕꯨ ꯑꯩꯁꯨ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯅꯤ ꯒꯨꯗ ꯅꯥꯏꯠ ꯆꯈꯤ ꯇꯣꯝꯕꯤꯁꯤꯡ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯖꯗꯦꯀꯣ ꯃꯥꯅꯤ ꯍꯥꯎꯕꯤꯖꯝꯗꯤ ꯀꯩꯁꯨ ꯍꯥꯏꯖꯗꯕꯅꯤꯀꯣ ꯃꯥꯗꯤ ꯀꯩꯁꯨ ꯂꯥꯟꯖꯕꯅꯤ ꯋꯥꯏꯈꯣꯝ ꯊꯣꯏꯕꯤ ꯗꯦꯕꯤ ꯅꯁꯛꯇꯣ ꯀꯩꯅꯣꯝ ꯃꯥꯜꯂꯦ ꯍꯣꯏ ꯃꯥꯟꯅꯤꯡꯕ ꯃꯥꯁꯅꯨ
ꯍꯩ ꯑꯃ ꯃꯥꯜꯂꯝꯃꯤꯁꯦ ꯐꯔꯕꯅꯤ ꯀꯩꯒꯤ ꯑꯣꯏꯗꯣꯏꯕ ꯀꯩ ꯆꯥꯔꯒꯦ ꯀꯩꯗ ꯂꯣꯏ ꯆꯥꯕ ꯌꯥꯕ ꯆꯥꯔꯦ ꯍꯥꯏ ꯍꯦꯜꯂꯣ ꯌꯥꯎꯔꯝꯃꯔꯣꯏ ꯌꯥꯎꯔꯝꯃꯔꯣꯏ ꯆꯥꯛꯄꯨ ꯊꯤꯉꯨꯖꯝ ꯅꯪꯅ ꯁꯛꯄꯣꯏ ꯌꯥꯔꯤꯁꯦ ꯃꯌꯥꯝꯅꯅꯦ ꯃꯤ ꯃꯁꯛ ꯈꯔ ꯁꯤꯗꯅ ꯃꯤ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯁꯤꯗꯅ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯍꯥ ꯑꯃꯁꯨ ꯅꯣꯛꯂꯦ ꯅꯤꯡꯊꯧꯖꯝ ꯅꯪ ꯐꯥꯏꯇꯤꯡ ꯇꯧꯅꯔꯁꯤ ꯃꯌꯥꯝ ꯌꯥꯏꯌꯦ ꯁꯤꯁꯇꯔ ꯀꯔꯤ ꯅꯨꯡꯉꯥꯏꯔꯤꯒꯦ ꯀꯔꯤ ꯅꯨꯡꯉꯥꯏꯒꯦ ꯀꯔꯤꯝ ꯅꯨꯡꯉꯥꯏꯖꯗꯤ ꯀꯩꯕꯨ ꯅꯨꯡꯉꯥꯏꯔꯗꯣꯏꯅꯣ ꯏꯁꯩ ꯑꯅꯧꯕ ꯑꯝꯇ ꯁꯛꯂꯛꯑꯣ ꯏꯁꯩ ꯑꯅꯧꯕ ꯑꯃ ꯍꯥꯏꯔꯛꯑꯣ ꯁꯛꯂꯛꯀꯦ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯁꯣꯟꯖꯕꯤꯅꯤ ꯃꯥꯅꯦ ꯄꯥꯡꯒꯜ ꯁꯣꯟꯖꯕꯤꯅꯤ ꯀꯣꯁꯇꯝ ꯄꯥꯝꯃꯦ ꯁꯤꯁꯇꯔ ꯑꯩꯅ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯁꯣꯏꯗꯅ ꯑꯩ ꯂꯥꯏꯚ ꯊꯥꯖꯔꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯇꯨ ꯁꯤꯁꯇꯔ ꯒꯥꯏꯅ ꯁꯤꯗ ꯁꯤꯁꯇꯔꯒ ꯍꯥꯏꯔꯨꯔꯅꯨꯗ ꯅꯣꯏ ꯉꯥꯏꯍꯥꯛ ꯈꯟꯅꯍꯧꯕ ꯑꯩ ꯂꯥꯏꯐꯁꯦ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯤꯡꯊꯧꯖꯝ ꯄꯤꯔꯣꯏ ꯅꯪ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯀꯩꯗꯒꯤ ꯂꯥꯛꯄꯅꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯀꯩꯗꯒꯤ ꯂꯥꯛꯄꯅꯣ ꯀꯅꯥꯅ ꯅꯪꯕꯨ ꯊꯥꯔꯛꯄꯅꯣ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯄꯅꯣ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯄꯅꯣ ꯍꯦꯜꯂꯣ ꯁꯤꯁꯇꯔ ꯍꯥꯏ ꯀꯤꯔꯕꯣ ꯔꯩꯅꯥ ꯅꯤꯡꯊꯧꯖꯝꯅ ꯔꯩꯅꯥꯅ ꯀꯤꯔꯕꯣꯌꯦ ꯍꯥꯎꯕꯤꯖꯝ ꯅꯪ ꯀꯩ ꯌꯧꯔꯒꯦ ꯀꯥꯏ ꯌꯧꯔꯒꯦ ꯀꯩ ꯌꯧꯔꯒꯦ ꯒꯦꯝꯗꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯤꯍꯧꯀꯣ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯣꯏ ꯑꯗꯨꯃꯗꯗꯤ ꯇꯥꯕ ꯌꯥꯅꯤ ꯑꯩꯁꯨ ꯆꯠꯂꯦꯕ ꯅꯤꯡꯊꯧꯖꯝ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯁꯤꯗ ꯃꯌꯥꯝ ꯐꯥꯏꯇꯤꯡꯁꯦ ꯀꯟꯅ ꯇꯧꯅꯔꯛꯀꯗꯧꯔꯦ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯍꯧꯔꯒꯦ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯄꯅꯣ ꯀꯥꯏꯅꯔꯁꯤ ꯉꯁꯤꯒꯤ ꯂꯥꯏꯐꯇ ꯊꯦꯡꯅꯔꯤꯕ ꯂꯣꯏꯈꯤꯅꯨ ꯁꯤꯁꯇꯔ ꯅꯣꯏ ꯉꯥꯏꯍꯥꯛ ꯐꯥꯏꯇꯤꯡ ꯇꯧꯅꯈꯤꯖꯥꯔꯣ ꯑꯣꯀꯦ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯄꯨꯡ ꯀꯌꯥꯅꯣ ꯂꯥꯏꯚ ꯂꯣ ꯀꯔꯤꯅꯣ ꯒꯦꯝꯂ ꯅꯣꯏꯒꯤ ꯍꯥꯏꯅꯩꯔꯣ ꯅꯤꯡꯊꯧꯖꯝ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯂꯥꯏꯚꯇ ꯂꯥꯛꯀꯅꯨ ꯁꯤꯗ ꯀꯩꯅꯣ ꯅꯣꯏ ꯃꯁꯦꯟ ꯈꯠꯅꯩꯗꯨꯕꯣ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ ꯈꯠꯅꯕ ꯌꯥꯗꯦ ꯁꯥꯎꯅꯕ ꯌꯥꯗꯦ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯤ ꯑꯣꯀꯦ ꯀꯩ ꯍꯥꯏꯖꯤꯜꯂꯦ ꯑꯣ ꯂꯥꯏꯚ 8 ꯑꯗꯨꯋꯥꯏꯗ ꯁꯥꯟꯅꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯔꯗꯤ ꯑꯥꯏꯗꯤ ꯄꯤꯔꯛꯑꯣ ꯄꯥꯝꯗꯕ ꯃꯤ ꯕ꯭ꯂꯣꯛ ꯄꯤꯕ ꯌꯥꯕꯅꯤ ꯉꯥꯏꯈꯣ ꯄꯤꯅꯔꯣ ꯅꯣꯏꯒꯤꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯒꯦ ꯑꯗꯨꯗꯨꯒ ꯑꯩꯗꯣ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯅꯦꯕ ꯑꯩꯒꯤ ꯑꯣꯀꯦ ꯍꯥꯏ ꯍꯦꯜꯂꯣ ꯕꯤꯃꯣꯂꯥ ꯂꯧꯔꯦꯝꯕꯝ ꯃꯌꯥꯝ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ
kaya maze explanation channel amana noongba yengningaibi Neikhaibi Team se support tꯧbiyu. Thank you Tomchin Gaming support tꯧbiyu. ꯍꯣꯏ ꯍꯧꯕꯤꯖꯧ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯛꯑꯒꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯌꯦꯡꯕꯤꯕꯒꯤ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯚꯁꯨ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ